O Ibobi quarter da amuksu CBI na red tokhrei CBI na Okram Ibobi ngasi Babupara da leiba maki quarter da masin hangadori Bharatiya Janata Party BJP na lusingba Manipur lenga inthunaba MLA sing kem tawringi gi serak Delhi de gi thonglakkiba CBI gi team amana ngarangsu ngasi ju Chief Minister Okram Ibobi gi Babupara da leiba official Bangalore da red chathakhrei kumza English ngani ga mapan dagi English ngani ga tarater phawbugi manung soko thorangi damak thadarakkiba lupa crore sahung kunthra gani toy CNaba Manipur Development Society gi scheme ga mari lainana Central Bureau of Investigation CBI na hana gi Chief Minister amadi Congress Legislature Party gi lusing Okram Ibobi bu hayeng wahang pang tawnaba samon tawrakhrei thajaba yaba mafamdagi phangwa paw nai CBI na masin hangnanaba samon tharakhraba tungda Okram Ibobi na hauji Manipur sandokliba COVID-19 laisat asiga mari lainana CBI custody da lakpada khudongsa daba laigini haina sirul ama thakraba matungda hayeng ayuk pung 13 tabada mahak Babupara da leiba Bangalore da oina wahang pang tawba lakani haina khangalakhrei Official oiba pau palladuna agency gi paun hai state asida lairiba BJP gi lenga asina haijarakpadigi CBI na case asi haukiba sahi gi November kunda case lokhatkibane haukiba sahi English ngani gi mapan gi July tha dagi kumza English ngani gi 13 gi July tha phawba o Ibobi na Manipur Development Society gi chairman oina pairi ngai gi matamda o Ibobi na ate officers singa loktuna state asi gi sokot thorang paikhatnaraba Piktarakhiba apun senpam lupa kor sangaga taraga nipan gi manung lupa kor sahunga kunthraga ni thogi senpam lana sizina ki hena marat sidi o Ibobi ga loina na CBI gi hanagi MDS ki chairman oiramlaba thabak gi potharaba IAS officer ahum DS punia PC lomkunga amadi onaba kisorgi maming supalli case asigi mari lenina lokhot pa FIR da society asigi hanagi project director Wining Them amadi administrative officer S Ranjit Sup maming supalli makoi su wong pong tonobi damakta korokhi gani haiki panma yabadi case asigi mari lenina hokiba sahi November kungani toida CBI na hanagi minister o Ibobi gi Thawbal gi athokpada leiba yum amadi Imphal gi Babupara da leiba quarter hanagi chief secretary oinam naba kisorgi ningthokong da leiba yum amadi Babupara da leiba yum MDS ki hanagi project director oiramba Yambem Ningthem gi Mantri Pukhi da leiba yum MDS ki administrative officer S Ranjit ki yumnam laikai da leiba yum Manipur gi chief secretary oiramba amadi hanagi MDS ki chairman oiramba PC Lomkunga gi Aizol da leiba yum loinana hanagi chief secretary amadi MCS ki hanagi chairman DS Punia gi Gurugram da leiba yumda pungpham amatta ayuk pung 8 makhairom taba matamdagi red chathakibane watho asigi mari lenna kumza English ni ga 13 Imphal police station case ma lakhotun thijinba hawrakhibaga loinana case asibu CBI da lenga na kumza English ni ga 13 panda sinakibane police ki case adugi matungini MDS ki manungda chatnariba sel kaito kaisin gi thabak thoramsing gi manungda inquiry tawbigi tangai phadabadu vigilance department da khangalakhi hairi loinana vigilance department inquiry chathaduna state report pikhalakhi hairi Vigilance Department na thagat kiba report adugi matung ina Imphal Police Station gi OC na ASP da ayi basirol P duna MDS ka mari lainaba documents sing MB DPR amadi sanction papers sing ningthem dagi recover tokhom thu e haina thamlakhibane case asigi mari lainena kumza English in ga mapan gi June kunthra dagi kumza English in ga 30 July 3 phaw gi manungda MDS na paikhat kiba thabak thoram sing amadi thadakhiba senpham singi likhun puthoknaba Manipur lenga na CBI da thigat hanaba nganki Mamangi November thada pangtokhiba red aduda o Ibobi gi quarter dagi sale un lupa lakh 8 makhairom lairamba thenaki masigi matakta satna khidraba lupa lising ani chapida lakhara foreign gi car manga lairamba thenaki Thawal athokpam da leiba yumna thihum gi thabak sathabada lupa lakh manga amadi satna draba currency note lupa lising yankhairom phangkhibani haina su pawsin makhatari Manipur gi oiba positive ki case update ta myam pijarake positive case masing samapan gi kunga mathoi active case na satruka humpugo humdo yaukhre haukiba pungkun mari sigi manungda BRDL rims tamioi taret amari jinims tamioi taraga turpun namioi kunga humdo COVID-19 positive oidin state sigi apun COVID-19 gi case samapan kunga mathu yaukhre loinana active case na satruko humpugo humdo yaure hena COVID control room na thadorpa sirol amana hairi Bisnupur district ki medical officer Dr. L Jogendra na thadorpa sirol amagi matungina thasigi kunga mathu COVID layeng pham oina sizinariba Bisnupur district hospital mathau toba doctor ani amadi nurse amada COVID-19 positive oiba thenakhiba adugi langla langjin thigatpa amadi makoina sokna samnaruba singi khongul libegi thaba haure loinena makoigi imung manungi miyoi singadu mamangda state government na thokiba SOP gi matungina home quarantine tawdun laigadabani hairi kariguma home quarantine tawnabagi wafam asi ngakna sattaba miyoi sing adu The Epidemic Disease Act 1897 gi makhada serak pigini hena su pawsina makhatari